लाई हराउबदा फरक तारुबा तांखुल साबा मियोय मरे लाइथौ पांथोकपदा थिंगबा थमलै उकल उमंग लाई हराउबगी थौरमगी सरुक अमा ओइरिबा तांखुल नुराबीगी थौरमदा मवोंग मरिल तादबा थौवंग कया चथदुना सोशल मीडिया दा वायरल ओइखिबा तांखुल साबा मरे उकल अमदी उत्तरा संगलेना मतम कक्तना लाइबुंगदा कादुना लाइथौ पांथोकपदा थिंगबा थमख्रे हिरम असिगा मरी लेनना उत्तरा संगलेन दा पाउमीसिंगा उनबा अमदा उकल गे कन्वेनर मुतुम मनितोन हाई मितई फुरुप की यामना लूना थमजरिबा लाई हराउबा सिबु कांगलोन सुमना मथौ पांगनबा उकल अमदे उत्तरा संगलेना मतम पुमनमक्ता तांखुल सारिबा अमदे नुराबी सारिबे अमाइबा अमाइबी सिंगदा सेमिनार कया पांथोक्तुना अवेयरनेस पीदुना लागले मफम खरदा पांथोकिबा लाई हराउबदा तांखुल नुराबीगे थौरमदा यामना फजदबा मवोंग खरा सोशल मीडिया दा वायरल ओइरखिबा से यामना लाइबक थीबने थौदोक अदुदा सेनरिबा कोंदोंग लाइरेंबी हराउबदा तांखुल साखिबा नांगोम ब्रोजेन पांगल ताबीगे इमा पांथोबी लाई हराउफमदा तांखुल साखिबा सोरोखाइबम हेरोजेट नंबोल नाउरेमगे नोंपोक निंथौ पांथोबी हराउबगे तांखुल साखिबा युमनाम बोबी चंगांगैगे इबुदौ खोम्बोमबगी हराउबदा तांखुल साबदा अयेतपा पीखिबा सोइबम थोय असि उकल अमदि उत्तरा संगलेनना तौखलबा मतुंग वाखल तामिनरे लोइनना उत्तरा संगलेन वायलगी मतुंगिना तांखुल साबा मरी असिगी मथक्ता मतम कक्तना लाइथौ पांथोकपा थिंगबने मखोइना सिजनरिबा लाई हराउबगा मरी लेनबा खुसु खुलाइसिंगसु लौखटले अमरोमदा लाइबुंगदा लाई हराउरिंगैदा कारण ताखिबा मियोय अदुदा लैबाक मियाम खंगना महांगना तौखिबा असोइबसिंग अदुगिदमक सेंगदोकनबा खंगनख्रे लमदम असिगी मियामनसु असोइबसिंग सोशल मीडियादा थागटपगी महुत्ता उकल अमदि उत्तरा संगलेनदा वाकट पिरक्तुना मतुंगदा थोक्तनबा करी तौबा यागदगे हाइबदुगी मतंगदा खननैनमिनसे मसिना अतोप्पा फुरुपकी ममांगदा इखोइगे कल्चरबु इकाई फिरुप खुंबगी फिबम लाकनै असिगुम्बा थौदोकसिंग मखा ताना थोक्तनबा होनमिनसे लाइगी थौरम पांगबा मतमदा सेल तानबगी वाखल नमांग थाबगी वाखलोन थादोक्तुना सोइफद्रबा लाइगी थौरमबु मांगदा थमदुना लाइथौ पांथोकमिनसि हाइनसु महांगना मखा ताना फोंदोखे असेंगबा लंगला लंजिल थिदोकपिरगा मियामना दंदी पिबियु अइगी इनाउनुपा मुहम्मद अजमाल एलाइस अमुसनाना पुरखिबा इनाउनुपी लाइश्रम इना खुनबी असिना मसाना याना अइगी इनाउनुपा अजमालदा युम पालकपनी हाइना सोशल मीडिया दा फोंदोकिबा वाफम अदु लमदम असिगी मियामना खंगनख्रबा तानरबा ngaktane adubu mahaki yumgi miyoising laktuna nongmanini khak thamjaruge haiduna pukraba matungda rape case ama thangalaki haiduna aigi naw nupabu police na phajinkhibane masigi matangda miyamna social media da babna saba wafam mayam thagat piri basi tawbigano madugi mahuta chapchana achumba thidoklaga mara lairamba miyoy adu ahak pachairak pibiyo inaw nupana lalamba tarabadi mahaksu sairak phangjesanu नुपी मसादुना लालमलबसु मरालगी दंदी फंगजसनु मदुदा वारोबा लैजदे हाइजरिबा मुहम्मद अल्ताफ हुसैन एलाइस बॉय अजमालगी मयाम्बा खवैसोय कारोंथोंग इम्फाल ईस्ट मौअमा फारगा इज्जत मांगनख्रे हाइबा एमडी अजमल शाह जेल यौख्रे मौअमा फारगा इज्जत मांगनबनी हाइखिबा खवैसोय कारोंथोंगदगे एमडी अजमल शाह एलाइस अमुसना चही 39 अपोकपा लैखिद्रबा एमडी अब्दुल कादिर शाह जेएमएफसी इम्फाल ईस्ट ना जुडिशियल कस्टडी रिमांड पीबदगे एक्यूज असी ngarang जेल यौख्रे सोशल मीडिया दा वायरल चटखिबा मौअमा मयुमदगी मांगख्रे हाइखिबा थोकदोक अदुगा मरी लेनना मौअदुना इम्फाल ईस्ट की पोरोमपाता लैबा वुमेन पुलिस स्टेशन दा कंप्लेन अमा लांखटखे कंप्लेन अदुना हाइरिबदे था असिगी मरीगी नुमिदांग पुंग 9:30 रोम ताबा दुआइदा एक्यूज असिना मयुमगे थोंगालदगे खुदांग पाइदुना चिंगलगा अंगांगबा मसुगी कार अमदा मौअदु हापतुना पुखे मदुदा मौअदुना मयुमगी मियोइसिंगदा फोन तौनबा होटनबदा एक्यूज अमुसनाना मुंदुना थुगाइखे मसिगी मतुंग एक्यूज असिना मौअदु रेप चथखि हाइरे एक्यूज असिगी ममानबसिंगना मौअसिबु अतोप मफम अमदा पुदुना कनासु खंगनदना होटनखे था असिगी 9 गी अयुक पुंग 9:30 रोम ताबा अदवाइदा नागामपाल एरियादा नुपी अमा याउना मियोय अहुमना मौअदुना मसाना याना चेनबनी हाइदुना अयिबा चेरोलमा पाथोकनखि हाइरे थौदोक असिदगी पुलिसना एक्यूज असी तांग 15 फारबा मतुंग वहंग पहंग चथखि एक्यूज असी ड्यूटी मजिस्ट्रेट इम्फाल ईस्ट नुमित मरीने पुलिस कस्टडी रिमांड पीखे पुलिस ने एक्यूज असिबु जुडिशियल कस्टडी रिमांड प्रेयर गिदमक जेएमएफसी इम्फाल ईस्ट ngarang पुथोरखे पुलिस ने निरक्पा रिमांड अदु एक्यूज असिगी काउंसिल ना ऑब्जेक्शन फाइल लांखटपदा नतना एमडी अजमाल शाह बेल दा थादोंनबा प्रेयर निरखे नाकल अनिमकी सबमिशन सिंह जेएमएफसी इम्फाल ईस्ट तारबा मतुंग एमडी अजमल शाहगे काउंसिल न निरखिबा रिमांड ऑब्जेक्शन अमदे बेल एप्लीकेशन अदु जेएमएफसी इम्फाल ईस्ट न कक्थले हाइदुना लाउथोखे जेएमएफसी इम्फाल ईस्ट न एक्यूज असिबु
judicial custody remand pire haina lauthokpadagi MD Azmal Saha ngarang jail yaukhre. Manipur plastic policy chanahanaba tourism policy semnaba state cabinet na ayaba pikre. Manipur plastic policy 2022 state asida mapung phana chanahanaba ngarang pangthokiba state cabinet mifam na ayaba pikre. Manipur Civil Service Combined Competitive Examination 2022 pangthoknabasu cabinet na warep laukhre. Chief Minister Secretariat ki Cabinet Hall the Chief Minister N Biren na preside tawduna pangthokiba cabinet mifam adugi matangda Agriculture Minister T.S. Biswajit na hai laibaksin batungna single use plastic sisinabada athingba lakhibaga loinana lakliba July 18 phawbugi manungda India gi state pumnamaktage single use plastic sing sisinaba thingnaba akanba pautak pirakhiba leire. Maram asina masigi makhada rule sing semlaga policy asi thugaiba miyoi singda chahi manga fawba jail da thambaga loinana lupa lakh ama fawba fine thihananaba wafam yaure. July 18 phawbugi manungda single use plastic ki polam pumnamak thinglaga akaknaba matam ama piraba matungda plastic ki mahut sinba yaba polam sing sem sahanaba cabinet na lepna khi mahakna hai state asida tourism gi makhada chahi khudingi oina paikhat kadaba program sing lapthoknaba amasung tawgadaba thabak sing mangjawnana khangdokpa yanaba Manipur tourism policy semba amasung calendar phongba cabinet na warep laukhre. Kumja 2016 da pangthokiba Manipur Civil Service Combined Competitive Examination da khankiba officer sing maram kharadagi lauthokiba loinana court maduga mari lainana chatharakpa case loisinkibaga loinana hana lauthokiba post marfuga nithoi tongana laubaga loinana madugi mathakta MCS grade 2 MPS grade 2 MFS grade 3 SDCM SS EOG anoba post chahumga kulumdoi launaba cabinet na yaba pikhe. Ngarangi mifam aduna Manipur Civil Service Combined Competitive Examination Rules 2022 semduna masida yahon gadaba syllabus sembada yakhre. Haujik hangduna lariba Kaksing None Ferzol Kamjong Tengnopal Kangpokpi District Youth Affairs and Sport Officer laitabadage sport ki thabak thoram sing mapungphana yengsinba ngamdana lariba si mengkhanaba DYSOG post taret launaba ayaba pikre. Masiga loinana khumad lampaki infrastructure asi yengsinanaba Works Department ta sinabada floodlight asi yengsinabagidamag electrician taruk amasung supervisor ani launaba ayaba pikhe. Manipur Civil Service Rule 1965 ki Schedule 1 gi makhada Assistant Commissioner gi post taragamari Deputy Commissioner amasung Additional Deputy Commissioner da ongkhatpada cabinet na yaba pikre. Mifam aduna kumja 2018 gi April taraga tarukta pangthokiba cabinet mifam na laukiba warep review tawbaga loinana Soren Sangbam Chanchan Devi bu Manipur Police Department ta constable oina laubada ayaba pikre. Kumja 2020 gi December taraga mapanda phamkiba cabinet mifam na lauriba warep singi review tawbaga loinana Department of Education SK tongan-tongan bo oja singi damak yenglaga Manipur Service Revised Pay Rules 2019 rectification tawbada ayaba supikre. Manipur Baban Singh amasung GAD da lairiba contractual staff sing regularization tawbada Manipur Legislative Assembly da member oiramba laikhidraba Vivek Raj Wangkhem Wangkhaimayum Brajabidu PS Henry Pautai amasung Thangjam Nandakishore na Assembly dagi lauramba loan gi apunba senpham lupa lakh taraga humdoi lising humpuga taret samnga ga marfu draga humdoi kokthokpada cabinet na ayaba pikre. Greater Imphal amasung district headquarter pumnamaki lambi ase drain amadagi drain ama phauba koilas thanaba revenue department na notification thokanba jaika gi makhada lupa crore lising amaga sahumlom sangna paikhatkadaba community based water set development ki khuthangda miyam gi hingbagi thak wangkhathanaba project sing paikhatnabagi damak state water set management agency District Water Set Management Agency Water Set Management Group natraga Water Set Management Committee na singba sembada cabinet na ayaba pikre. Constitution gi Article 207 gi makhada Manipur Panchayati Raj 8th Amendment Bill 2022 House ta puthoktuna khananaba cabinet na warep laukhre. Chief Minister Secretary ta pangthokpa miyam gi numit amasung Hill Leader Day makha chatharakpoina District Hill Leader Day amasung miyam gi numit pangthoktuna laingak na piriba khudong sabasing thongjil da yahunanabagi paikhatpada cabinet na ayaba pikre. Masiga loinana cabinet na startup idea COVID scheme ga mari lainana cabinet na lupa lising kontrage sit managi ahanba installment oina pibadu chada chama subsidy piba cabinet na ayaba pikre. Ngarang pangthokiba cabinet mifam aduna hojik Manipur gi turel gi ising imai wangkhalakpa ase ithai beres yauna beres singi gate mapung phana hangdokpadagi miyam isaw gi awaba mayok na hankidabane loinana khongthang asi makha tana sathakinaba cabinet na warep laure haike
Matam sana document sing pikhathaudraba candidate ahum court na MCS CC examination men 2016 thaba yahankhre. High Court of Manipur na ngarang masagi chesang matam sana thagathaudraba candidate ahum amuk nauna pangthokadoriba Manipur Public Service Commission MPSC na Loba Manipur Civil Service Combined Competitive Men Examination 2016 thahanabagi ayaba pikre. Ngarang High Court of Manipur gi Justice Hanthem Bimol Singha gi bench na Naurem Brazesor Singh amadi miyoy anina tharakpa petition adu khanakibaga loinana MPSC gi authority singda direction piduna petitioner sing asigi sanggadaba chesang ngarang dagi numit nini gi manungda pikhathanduna lagliba me kunga amadi kunga nipanda amugana pangthokadoriba MPSC na lauba Manipur Civil Service Combined Competitive Men Examination 2016 asida thaba yahangadabani haina order takhe petitioner singge petition da asumna palli madude makhoi haukiba 2016 da MPSC na lauba Manipur Civil Service Combined Competitive Men Examination aduda makhoi su exam thaba yaukhe adubu haukiba February 13 da Supreme Court of India SPL Diary number 5680 of 2021 asige hearing chatharaba tungda MPSC bu 2016 gi Manipur Civil Service Combined Competitive Men Examination ase tha mari gi manungda examination asi pass tawkraba made tahoudraba candidate khudingmak examination asi thaba yahangadabane makha tarakpada Supreme Court ki directive matungina MPSC na su official notification ama haukiba March 13 da thoktuna candidate sing na masage recent passport size photograph sing signature sing mobile number sing amade postal address sing March 13 dagi April 10 ge ahing nongyai phawgi manungda MPSC da laktuna update tawnaba khanganke adubu petitioner sing asina hairiba MPSC gi official notification asi print media amade website ta hablattabana makhoi gi particular sing update ta hodre maramaduna makhoi na MPSC gi authority sing da hairiba examination asi thaba yahanbiyu haina kayarak request tawrabasu ngasi phawba tabidana lakhi haina palle petitioner singge prayer asi kupna yenglaba matungda MPSC gi senior counsel RS Raisangna court hai MPSC na Supreme Court ki directive matungin na examination na sibu tek takaida na pangthong na bagi sem saba pumloy loiraba matam asida petitioner singge request sing asi lawkhat pada khudong sataba awaba ma oigane aduna petitioner sing na detail counter affidavit ama court ta than binanaba prayer tawkhe MPSC ki senior counsel ge submission taraba matungda petitioner ki counsel advocate N Umakanta na court hai February 13 da thokiba Supreme Court ki order aduda amuk hangadoriba MPSC na lauba Manipur Civil Service Combined Competitive Men Examination 2016 asida Supreme Court na petitioner singge maming yauna atay candidate sing examination asida thabagi ayaba pire aduna makhoi sing asibusu examination asi thaba yahanbiyu haina prayer tawkhe court na petitioner amade respondent singge submission amade Supreme Court ke directive sing kumna yenglaba matungda petitioner singbu makhoi gi mari lainaba data sing ngarang dagi hogduna numit nini gi manungda update tawhanduna hai ribe examination asi thaba yahallu haina MPSC gi authority da official oiba directive asi pikhibane Albert Sarangthem da sel gi mateng pikhre MIT gi mahiroi Albert Sarangthem na sizunaba yadraba gari gi amanba masaksing khomjinduna e-bike semkhibagi pawama phongkhraba tungda mahaki hona zaman adubu pungning thogat piba oina Manipur lenga ki transport minister Khasim Basumna lupa lising taragi sel gi mana kusinakre New Secretary ta laiba Minister gi Office ta Transport Department ki Director Dr. Nivedita Deputy Director Dr. David Elangbab na chingba Department asigi awang bathaki official kaya gi mamangda Minister asina mahiroi asida sel gi mateng adu kusinakhiba ni haire IM gi kadarama fare ngarang ayu pung 13 minute kuntra rom tabada Bisnupur Police Commando na ningthaukhong Project Get the Gay Jacob Newmai chahi 18 apokpa Azai Newmai kauba NSN IMG kedarama phagat pangamkhre NRFM ga mari lainate haire satliba tha asigi taraga nithoi gi numidang pung 9 ga minute kuntra rom tabada Khurai Telipati Durga Mandir da pokhai khiba bom aduga NRFM National Revolutionary Front Manipur ga mari lainate haina aina thinkraba lalawlup asigi Information and Publicity Secretary Sana Jawba maite gi cherol amana haire cherol asina hai yamna chamamnaba thogdok thogon bahai base lamdam asigi lalawlup kaya bu singthunaba sinba thorang karigumba misi mina thoglamba tarabade achoba irang semgatnaba lambi ama semnaba pambai oinaba thogdok asi thogonba oigane masagi da khanba mi kanglup kharage lichat sajatni haibase thawong asina takjare
ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯊꯦꯟꯕ ꯂꯥꯂꯣꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯞ ꯑꯁꯤꯅ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫